Manipur da hauzik oiriba phiba masing yenglaga LLB Tamthaduna Manipur Meeyamgi Damak Achumba Wayel ama Purakpa Ngamnaba Hotnagani haina chahi asigi Council of Higher Secondary Education Manipur na loba class 12 ki exam da art stream da ahanba position tarakrabi Sarangthem Ayingbi na phongdorakli Sarangthem Ayingbi na art stream da ahanba position da lakhiba siga mari leinana hiangthang maning makha laikai da leiba mahaki yumda paumi singa unaba mada awafa masi mahakna phongdokibani paumi singa unaba du da enlightened knowledge EK Higher Secondary School gi mahiroi amasu oiribi Sarangthem Ayingbi na hai hauzik Manipur da oiriba fiba masina maram moiraga mahak LLB tamningbagi wakhalona si lakibani aikhogi lamdam asida Meeyamgi damak asengba amasung Achumba Wayel fanghanba haibasi aduki matik mathau tai haina khali lakadoriba tungi punsida khunai asida sothana leiriba mioi kayagi mateng pangduna makhoi damak safanaba amadi hiram khudingda Achumba Wayel fanghanaba honagani amadi Achumbagi damak lepkani haina mahakna phongdokhi Panba yabadi Sarangthem Ayingbi SCS Lavango Mitay amasung S Ramabati Laimagi machanupini. 10 board exam so I mark am kan wang this 11 and 12 sidagi I pra honga khiba matam oidoine da I like tamba se paktam tamba ya to have say realize or sagi ambition amanga loina na isagi pandam amanga loina na tam na ya to have realize or ko na is khona rakhina first lock kan to be ta si su ta tha de ko yam nungai gi ta si ngai ga agi punsi gi mi group ta khwai gi nungai ba ko no credit ti ai gi mama baba ai ne mama masung ai gi iki ta pitam birak pa Egi oza sing, amasung ko sa secondary.